Amazing Bible Prophecy Ministry na taram noksari hauji akhona chathariba series Role of Faith, Grace, the Law and Sin in Salvation arang khubamda thajaba thauchan wain jathang amsung pap hairiba sina lawriba thaudang asigi maramda khoina nari moroina masigi topic ase khoina justification by faith thajabana sumanbiba natraga righteousness by faith hairju khangnai masi akhona papi amana matau karamna akhona dharma semba phangani haibdu masini masi yamna maru oiba doctrine amani aduna nakoina mamangi sermon ado tabi dragati masigi sermon ase tabiganu haidi serena ina tabi hoina ina mayamda hajari aduna ngasigi topic asina part 2 ni thajapagi mapana sumanbi khraba misak amana kari tawgani natraga misak aduda kari ahongba lakadra haibadugi maramda ikhoi nainaminase ahanbada ikhoi ishora pathna tawse sargada laibe ipa isho yam thaga sare ipa papi amana nangonda sangjarakpa matamda mahaki thajabagi mapana ipa naki thaujangi mapana suman pikhraba papi aduda pa kari lakani onba kari lakani haibasigi maramda ikhoi khara nainagadawri masida nahana bor pinabiu aina ngangbudasu thawai sengmana singbiu tariba sinawsingdasu thawai sengmana singbiu thawai sengmana singbiu natanadi nahaki arang khubanggi lambi arang khubanggi khongthangsing ase phajana khangbang ambagi sakti leijade leite ipaisho aduna nana hobudang loi pawba singbiu Prabhu Jisu Christ gi mingda kurumjari amen aikoina mamangda leijakhre nainakhre aikoina wainda thangakpa moksigi wainda thangakpa circumcision ngakpa ten commandment ngakpagi mapana aikoibu sumanbiba natte maramdi aikoibu sumanbiba se Prabhu Jisu Christ gi mapana mahake thaujangi mapana sumanbibani haibadi arang khubam haibse Prabhu Jisu Christ gi mapana ni wainda thangakpa adu circumcision tawba adugi mapana natte haibse aikoina mamangda aikoina tamkhreba ten commandment gi maramdu jo khajitang aikoina makadana loina masigi mana lawriba thaudang thinga sigi maramda aikoina kumna nainagani sinawsing adoi tarde akoina karigidamak wainda thangakpagi mapana sumanbi de haibagi athadi kari noidi akoina miyamna phana wainda thangakpa taragasu Prabhu Jisu na aikoigidamak sibirage akoina pugadaba papki dandi kudingdo mahana pubiramdraba aikoigi papto mahana samthokpiramdadi akoina arang khubam leiteba masi akoigi thajabana sumanbiba akoina arani khubam papi amana arang khubam phangnabagi khwadigi ahanba yumpham foundation ase masineba masi aikoina Prabhu yaudana de aikoina arang khubam karisu leite habisineba adoi tade sumaina papi amna Prabhu gi manakta sangkhre aduna Prabhu gi mamana sangkhraba matungda mahapu sumanbikhre maki thaujangi mapana mahapu sumanbiba arang khubam phangbiba maki papsing adu kopiba phangkhre adugi mathangda mangonda kari lakani haibase aikoina khangada akoi isa da juniko aikoina Prabhu da sangkraba matungda aikoina kari lakani aikoida yegjeba adugi matungda ishona mangonda pungning hongba pigneba akhoi Matthew 3 gi 2 da yingse masida John the Baptist na mai go pauk san dokuje masineba re pungning hongo maramdi ishogi ning tholeba asin nakre pungning hongba haibse ishogi ning tholeba nakre ne Mark 1 gi 15 da su matam ase mapung phare ishogi ning tholeba nakre pungning hongo ishogi aphabo paw adubu thajau hai Luke 13 gi 3 dasu aina nakhoida hairi natte adubu nakhoina pungning hongdrabadi matau aduguna nakhoi punamusu mangani habini aduna papi ado aikoigi papuna makoloina na Prabhu da sangraba matungda aikoibu Prabhu na lemna maki thaujangi mapana khoibu sumanbikhre adugi matungda hairiba nupa atuda pungning hongba ishona pibigneba pungning hongna thawai singmana ngang bahawgani adu matamda mangonda pungning hongbudo pibigane haba aduga ikon Acts 2 gi 38 ta mu yengse Peter na maduda Peter na makhoida haiki nakhoigi pa kokpina bagida mak pungning hongo aduga Jisu Christ gi mingda baptize lo aduga nakhoi na thawai asembagi khudon phangjagani habne masida haije masida khongthang na ahamda pungning honglo matunda kaidoba laiming loba masidi nongna pokpudugi khongthangni aduga nakhoi na thawai assembly gi khudon phangjagani
masi amaro e puning hong ba se aduna puning hong ba se karino isnausa khoi mu yengje ba puning hong ba di pap ki dama wa ba thawai wa ba sorrow for sin and turning away from it masidegi aikoina mai leiduna chatpadune ba aina tawki ai huralo le migi mapura le ai masidegi puning hong badi oh aina hurangi badugi dama ishor ai lale ai gi thamoida awaba nungai taba phawudamne aduga ai madudagi laithora kadamne habidi hairiba thabuktu aina tawroidabane aina surup thaga adum leitardi ai puning honge habe yadeba surup thakpuda to kamda puning hong baibne masineba aduga puning hong baje makhala ani dai soke second Corinthians 7 gi 10 daju masina maramdi ishogi oiba puning waba aduna kanbina ba puning hongale habni aran kubam phangna ba puning hongaleba henko karamba ishogi oiba mongda ishogi oiba mongkoli oiba khona dharma semba mong da puning hongba mi aduna kaidoba taseng mana ai pap tawre abdugi ishor ningam da ma phawgane ishor ai pap tawkhre ai bu ngakpi ai bu lajare habje aduga madu amuk tawge na khalo heb madu ne ba aseng ba puning hong ba hebsi ningam da ba thonde adubu taing pan ba dagi lakpo puning wa ba du nasiba tholi taing pan dagi oi ba puning wa ba ji kaino aina tawki ba phatta ba pap adugi aduna maram oiduna ai gi punsi da khudong thiba nangagani ai mi gi mamande ikai ba nangagani ai mi na ibu phu chairagani ai gi punsi taing pan gi ba punsi je mangagani haina kibudo madune ba khudam oina habda Judas Iscariot na mahana puning hongbudo Prabhu Jisu Krista bu yon thokraba pithokraba matung mahana puning hongbudo mak soidana norok chalagani haina ma puning hongne aduna taba afaba min puning hongba David na puning hongba Abraham na puning hongba makhoi ji karino ai shoi punda lan khare adudi ai amohna tawroro ishor am copy ona haibane ba asigum puning hongba je khoi pibi gane ba ishona khoi bu suman bi khraba matung da puning hongba do ishona pibi gane ba aduga puning holaba matung da amuk kari lakani haibje aikoina mu yengchi koina adugi matung da aikoina aikoigi pap to haidok sarane ba koina aikoigi pap haidok sarani aduga ishona aikoigi pap to copy ne samaina koina pap haidok sarani ko isnausa adu masi simultaneous oina aikoina Prabhu da la kana masi mathang tarokadaba khongthang sine pap losin ba mak thi sakholo adubu haidok pa amusung thadok pa mahang na chanbi ba phangani aikoina pap haidokani aduga pap to thadok pa asina tragade khoi punsida copy beleite hoji ayam christian singna sandok pujidi ai Prabhu da thajaragade ai pap tawgera tawroida adum haijagera haijarura ai ara kubam phamgrabani ai masidegi kanamta ne blok thok ngamroi haina kanau mission haibi ulai madu aran bani saitani gospel ne madu dai khoi taroidabne ba aduga first John 1 gi 9 da juhaije yamna phajaba aikoina aikoigi papsing haidok jarabadi mahana aikoigi papsing copy naba amasung dharma sendaba punamuktagi aikoibu sengdok pinaba mahakti thajaba yabani amasung asumbani hengo sidaida hai English ta he is faithful and just to forgive our sins hamne aikoina aikoigi pap haidok jaragadi ishor yamna thajaba yai aduga mahana aikoigi papsing ado copy badanatana hairiba dharma sendaba pap punama adudagi aikoibu sam thokpi gane koina pap sam thogadi chinausa ai hurama tawbu aina ishor ai punsidagi sona sam thokpi ba taragadi kedoba ai hurama do tawroiba aina ai pap sona copy re aina masin thiba ngang do sona ai pap copy re hai taragadi kedoba ai punsida chin thiba do ngang roiba hujikti ayama misina habje ai pap copy re ai chin thiba tawgani ai hurama tawgani ai hana yi punsida dum hingane habne madu nateba ai pap copy re ba ai puning hongba di hana punsu ongthokane masine ishor gi gospel aduga ishor gi grace na khoi punsida ong pura adune ayam christian sina hana Prabhu Jisu Krista satring khangdring da tawrumba phataba pap sing da Prabhu Jisu Krista lawsalaba matung yu thakpa misu yu thakpa toy churup thakpa misu churup thakpa toy wangang changami chai tamba oiramba midu ju ing tape kudamoina khoina John amusung James mokhoi gi lamcha chakaidawi sons of thunder mokhoi di law khombi gi macha na pa suki mate saugan bani Peter su yam saugan bani mana kakpani mi gi mana kakpani adubu Prabhu Jisu Krista gi thawjana suman bi khraba matung da mokhoi gi punsida on ba loina poreba masine ishor gi apa je pataba papi amabu
ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯅ ꯌꯥꯝꯅ ꯙꯔꯃ ꯁꯦꯝꯕ ꯍꯥꯏꯅꯕ ꯉꯝꯃꯛꯀꯅꯦꯕ ꯐꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯣ ꯑꯐꯕ ꯃꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯁꯥꯖꯠ ꯂꯣꯏꯅ ꯑꯣꯟꯊꯣꯔꯛꯀꯅꯦꯕ ꯃꯁꯤ ꯑꯣꯟꯊꯣꯛꯇ꯭ꯔꯒꯗꯤ ꯃꯉꯣꯟꯗ ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯗꯨ ꯂꯩꯔꯣꯏ ꯑꯩꯈꯣꯏꯗ ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯗꯨ ꯂꯩꯔꯣꯏ ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯑꯃꯁꯨꯡ ꯄꯥꯞ ꯍꯥꯏꯗꯣꯛꯆꯕꯒꯤ ꯑꯁꯦꯡꯕ ꯈꯨꯗꯝꯗꯤ ꯀꯅꯥꯅꯣ ꯗꯦꯕꯤꯠꯅꯦꯕ ꯗꯦꯕꯤꯠꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯑꯦ ꯃꯦꯟ ꯑꯥꯐꯇꯔ ꯒꯣꯗꯁ ꯑꯥꯎꯟ ꯍꯥꯔꯠ ꯍꯥꯏꯕꯅꯤ ꯏꯁꯣꯔꯒꯤ ꯊꯝꯃꯣꯏ ꯏꯁꯣꯔ ꯃꯁꯥꯃꯛꯀꯤ ꯊꯝꯃꯣꯏꯗꯣ ꯗꯦꯕꯤꯠꯇ ꯄꯥꯜꯂꯦ ꯍꯥꯏꯔꯝꯅꯤ ꯊꯥꯖꯕ ꯌꯥꯝ ꯀꯟꯕ ꯅꯨꯄꯥꯅꯦꯕ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯄꯥꯞ ꯇꯧꯋꯦꯕ ꯀꯅꯥ ꯕꯦꯁꯥꯏꯗꯥꯒ ꯐꯠꯇꯕ ꯄꯥꯞ ꯇꯧꯋꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯥꯊꯟꯅ ꯆꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯇꯧꯕꯁꯦ ꯁꯥꯝ 32 ꯑꯃꯁꯨꯡ ꯂꯥꯏꯁꯣꯟ ꯏꯁꯩꯀꯣ 32ꯒ 51ꯒꯁꯦ ꯅꯈꯣꯏ ꯐꯖꯅ ꯄꯥꯕꯤꯌꯨ ꯃꯁꯤꯗ ꯃꯥꯅ ꯍꯥꯏꯖꯕ ꯈꯨꯍꯥꯏꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦꯕ 32ꯒꯤ 5ꯗ ꯌꯦꯡꯒꯦ ꯅꯉꯣꯟꯗ ꯑꯩꯒꯤ ꯏꯄꯥꯞ ꯈꯪꯍꯟꯖꯈꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯁꯦꯡꯕ ꯄꯥꯞ ꯍꯥꯏꯗꯣꯛꯆꯕꯗꯨꯅꯤ ꯑꯩꯒꯤ ꯑꯌꯣꯜ ꯑꯔꯥꯟ ꯑꯩꯅ ꯂꯣꯠꯆꯈꯤꯗꯦ ꯃꯥꯅ ꯄꯥꯞ ꯇꯧꯕꯗꯣ ꯑꯩ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯗꯦꯕ ꯑꯩꯅ ꯍꯥꯏꯈꯤ ꯑꯩꯅ ꯌꯦꯍꯣꯋꯥꯗ ꯑꯩꯒꯤ ꯂꯪꯖꯕ ꯍꯥꯏꯗꯤ ꯄꯥꯞ ꯍꯥꯏꯗꯣꯛꯆꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯥꯞꯀꯤ ꯑꯌꯣꯟ ꯑꯔꯥꯟ ꯀꯣꯛꯄꯤꯒꯅꯤ ꯑꯗꯨꯒ 51ꯒꯤ 2 to 4ꯗ ꯑꯃꯨꯛ ꯌꯦꯡꯒꯦ ꯑꯩꯒꯤ ꯏꯔꯥꯟꯗꯒꯤ ꯑꯩꯕꯨ ꯆꯥꯝꯊꯣꯛꯄꯤꯌꯨ ꯑꯩꯒꯤ ꯄꯥꯞꯇꯒꯤ ꯑꯩꯕꯨ ꯁꯦꯡꯗꯣꯛꯄꯤꯌꯨ ꯃꯔꯝꯗꯤ ꯑꯩꯅ ꯑꯩꯒꯤ ꯂꯪꯖꯕꯁꯤꯡ ꯈꯪꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯞ ꯑꯩꯒꯤ ꯃꯥꯡꯗ ꯇꯠꯇꯅ ꯂꯩ ꯍꯥꯏ ꯅꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯄꯥꯞ ꯊꯣꯛꯈ꯭ꯔꯦ ꯅꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯗ ꯑꯁꯤꯒꯨꯝꯕ ꯐꯠꯈꯤꯗ꯭ꯔꯤꯕ ꯑꯁꯤ ꯑꯩꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯅꯍꯥꯛꯅ ꯋꯥ ꯉꯥꯡꯕꯗ ꯅꯍꯥꯛꯇꯤ ꯆꯨꯝꯃꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯋꯥꯌꯦꯟꯕꯗ ꯅꯍꯥꯛꯇꯤ ꯅꯔꯥ ꯂꯩꯇꯦ ꯃꯁꯤ ꯗꯦꯕꯤꯠꯅ ꯍꯥꯏꯖꯔꯤꯕ ꯃꯥꯒꯤ ꯄꯥꯞꯁꯦ ꯃꯥꯒꯤ ꯄꯥꯞ ꯀꯣꯛꯄꯤꯅꯤꯡꯉꯥꯏ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯄꯥꯞꯇꯣ ꯑꯗꯨꯕꯨ ꯆꯥꯝꯊꯣꯛꯄꯤꯅꯕ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯦꯕꯤꯠꯅ ꯑꯗꯨꯒꯨꯝꯕ ꯄꯥꯞ ꯏꯁꯣꯔꯅ ꯌꯥꯗꯕ ꯊꯕꯛꯇꯣ ꯇꯧꯗꯦꯕ ꯑꯁꯦꯡꯕ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯆꯕꯗꯤ ꯂꯩꯌꯦꯕ ꯏꯆꯤꯟꯅꯥꯎꯁꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯥꯞ ꯃꯌꯥꯝ ꯇꯧꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯒꯤ ꯂꯝꯕꯤ ꯈꯪꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯇꯥꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯗ ꯉꯥꯡꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯈꯨꯗꯛꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯄꯥꯞ ꯍꯥꯏꯗꯣꯛꯆꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯄꯥꯞꯇꯣ ꯂꯣꯠꯁꯤꯜꯂꯣꯏꯗꯕꯅꯦꯕ ꯃꯗꯨꯒꯨꯝꯕ ꯄꯥꯞ ꯑꯗꯨ ꯊꯥꯗꯣꯛꯅꯤꯡꯉꯥꯏꯒꯤ ꯁꯛꯇꯤ ꯑꯗꯨꯁꯨ ꯏꯁꯣꯔꯗ ꯅꯤꯒꯗꯕꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯑꯩꯉꯣꯟꯗ ꯁꯛꯇꯤ ꯄꯤꯔꯒ ꯃꯗꯨ ꯊꯥꯗꯣꯛꯄ ꯉꯝꯍꯟꯒꯅꯦꯕ ꯃꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ ꯄꯥꯞ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯄꯥꯞ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯅ ꯄꯤꯕ ꯗꯤꯐꯤꯅꯤꯁꯟ ꯑꯃꯈꯛ ꯂꯩ ꯃꯗꯨꯗꯤ ꯌꯦꯡꯁꯤ 1 John 3:4 ꯄꯥꯞ ꯇꯧꯕ ꯃꯤ ꯈꯨꯗꯤꯡꯅ ꯑꯥꯏꯟ ꯊꯧꯁꯥꯗꯕꯅꯤ ꯍꯥꯏ ꯏꯪꯂꯤꯁ ꯃꯣꯏꯅ ꯃꯅꯤꯄꯨꯔꯤꯗ ꯑꯥꯏꯟ ꯍꯥꯏꯔꯦ ꯏꯪꯂꯤꯁꯇꯗꯤ ꯂꯣ ꯍꯥꯏꯕꯅꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏꯕ ꯄꯥꯞ ꯇꯧꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏ ꯑꯗꯨꯕꯨ ꯄꯥꯞꯇꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏꯕꯅꯤ ꯄꯥꯞꯇꯤ ꯑꯥꯏꯟ ꯊꯧꯁꯥꯗꯕꯅꯤ ꯍꯥꯏꯅ ꯃꯁꯤꯗ ꯍꯥꯏ ꯑꯗꯨꯅ ꯁꯤꯗ ꯍꯥꯏꯔꯤꯕ ꯏꯪꯂꯤꯁꯇ ꯍꯥꯏꯔꯤꯕ ꯂꯣ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯂꯣ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯂꯣ ꯃꯧꯁꯤꯒꯤ ꯂꯣ ꯄꯨꯜꯂꯒ ꯃꯔꯨꯑꯣꯏꯅ ꯃꯣꯖꯦꯁꯅ ꯏꯕ ꯂꯥꯏꯔꯤꯛ 5ꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯣ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯈꯪꯅꯩꯕ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯂꯣ ꯋꯥꯌꯦꯟ ꯌꯥꯊꯪ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯥꯞ ꯈꯪꯍꯜꯂꯤꯕ ꯋꯥꯌꯦꯟ ꯌꯥꯊꯪ ꯑꯗꯨꯗꯤ ꯁꯔꯀꯝꯁꯤꯖꯟ ꯇꯧꯕꯅ ꯑꯩꯈꯣꯏ ꯄꯥꯞꯄꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ꯭ꯔꯥ ꯈꯪꯍꯟꯗꯦ ꯑꯗꯨꯒ ꯁꯥ ꯀꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯥ ꯕꯂꯤ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏ ꯄꯥꯞꯄꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ꯭ꯔꯥ ꯈꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯥꯞ ꯑꯗꯨ ꯀꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯁꯥ ꯀꯠꯄꯅꯦꯕ ꯑꯗꯨꯕꯨ ꯄꯥꯞ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯍꯜꯂꯤꯕꯁꯦ ꯀꯅꯥꯅꯣ 10 Commandments ꯋꯥꯌꯦꯟ ꯌꯥꯊꯪ 10ꯅꯦꯕ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝ ꯇꯥꯔꯗꯤ ꯃꯁꯤ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯑꯍꯥꯟꯕ ꯊꯨꯒꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯅꯦꯕ ꯃꯤ ꯍꯥꯠꯂꯒꯗꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯁꯤ ꯊꯨꯒꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯅꯦꯕ ꯑꯗꯨꯅ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯦꯅꯤ ꯇꯨꯀꯠꯆꯕ ꯑꯣꯏꯒꯦꯔꯥ ꯃꯁꯤ 10 Commandments ꯊꯨꯒꯥꯏꯕ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯜꯂꯦꯕ ꯃꯁꯤꯒꯤ 10 Commandmentsꯁꯦ ꯃꯁꯤꯒꯤ ꯃꯔꯝ ꯌꯥꯝ ꯄꯥꯛ ꯆꯥꯎꯋꯦ Matthew 5ꯗꯁꯨ Sermon on the Mountꯗ ꯄ꯭ꯔꯚꯨꯅ ꯇꯥꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯁꯨꯒꯥꯏꯅ ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯇꯥꯛꯂꯤꯕꯅꯦꯕ ꯑꯗꯨꯅꯤ ꯁꯤꯗꯩꯗ ꯑꯥꯏꯟ ꯊꯨꯒꯥꯏꯕ ꯍꯥꯏꯕꯅ ꯁꯤꯗ ꯄꯜꯂꯤꯕꯁꯦ 10 Commandmentsꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯗꯨꯅ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏꯕ ꯋꯥꯌꯦꯟ ꯌꯥꯊꯪ ꯍꯥꯏꯔ ꯃꯧꯁꯤꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯁꯔꯀꯝꯁꯤꯖꯟ ꯇꯧꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯄꯥꯞ ꯑꯣꯏꯔꯤꯕ꯭ꯔꯥꯅꯦ ꯑꯣꯏꯗꯦ ꯍꯧꯖꯤꯛ ꯎꯟ ꯀꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯎꯟ ꯀꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯞ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯦ ꯑꯩꯈꯣꯏꯅ ꯁꯥ ꯕꯂꯤ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯞꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯃꯁꯤ ꯈꯨꯗꯤꯡꯃꯛꯇꯤ ꯄ꯭ꯔꯚꯨꯗ ꯊꯨꯡꯍꯟꯈ꯭ꯔꯦꯕ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯟꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯧꯖꯤꯛ ꯏꯟꯁꯨ ꯏꯟꯗꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯗꯨ ꯏꯜꯂꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯦꯊ꯭ꯌꯨ ꯃꯥꯔꯂꯨꯛ ꯍꯥꯏꯔꯤꯕꯁꯤꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯕ ꯂꯩꯇꯦꯕ
aduna aikoina mahana maroina mai punchida taibuje 10 commandment ni aduna 10 commandment thugaibase masi pamni ishorna piba amatangai ba definition je masi neba adu sigumba papse aikoi gi punchidagi aikoina lawthokadabne hongdokadabne masi kanai gi mapana ishor gi khoi gi pangana di sungang mo ishor gi mapana haibni sidamu yengje ko khoina yengje adudi aikoina thajabagi mapana khoi ngasa haikre aikoina wayan thanga khoi mapana khoi bu suman bi phangde habni adu sidam wai aiko ju thajaba leiragadi adudi wayan thang hadi sida pale bu wayan thang di keno 10 commandment ni ko khoina christian oiba misingna adudi wayan thang thugai be adre haragadi circumcision tawdi je karigno adunate masida haje context ki matung na su wayan thang haje khoina moksi gira haidi khoina sakam iraport ki oibadura circumcision la habdo masina ju mai singna taib adu masida palliba wayan thang ajiti keno aikoina maroina 10 commandment ni habje aikoina khanggadabune masida sidai ko adudi thajabagi mapana wayan thangbo aikoina karisuna tabo ohenbra madu khak oidasunu amoramda aikoina wayan thangbu hena selali habne masina habdi aikoina thajabana koi chuman bikre adoi taragadi thajaba leiragadi aikoina wayan thangdi thugaibe yarabra habne yade habne masidi ishorgi bible na mayek sengna haiko madini ko animak se aikoina loina tuna samina gadabne thajabga wayan thangapga masi punamo kanagi mathauno ishogi thabona ayam christian sing na uji yabde khodi thajabna suman bikre thaujana suman bikrabnina aikoina makhata na ishona haiba 10 commandment ngakpa ishona haiba inba afaba thabuk singa se tawba darka leitreba aikoi bu kanbibasu ishogi thaujangi mapana thajabagi mapana kanbibani aikoina yathang ngakpuju 10 commandment ngahanba afaba mi oirakpuju puning honganbaju kanagi mapana thajabatugi mapana thaujangi mapana oibaneba khoina sakti do thajabaduna khoina lobune punamak masi ishogi thabakneba aikoi miwebagi thabak nateba aduna ne pol hoina je aikoi khoina tawba afaba thakuna khoina arang khum phangadam nate punam arang khum maibse khoi gi punsi on thokpa khoi gi lamcha sa hongdokpa papi oramba khoi je dharma semba mi orakpa haibse kanagi mathauno ishorgi mathauneba thaujana ikhoida maki pangal sakchine ikhoida pirakwa mathauneba isnausa masi ikhoina kawgumje masigi texingje la la na kana misna haibe leiko madu ikhoina lawdningai ikhoina sumna ikhoina hanba madarka lai aduga thajabse karamna lai romans 10 gi 17 da thajabse wahi tabagi mapana marambadu tabadagi thajabla aduga ishogi wahi gi mapana tabla ai habne moroina ishogi wahi asumba wapau probuna khoi gi damu sibi habje tadragadi ekhoina thajabse karamna lakani taba habse du inba habam su yaureba inbadu yaudnadi ekhoina mi kyamnu pidibda leba mi sina prabhu jisu christ gi maramda prabhuna cross pangthingron si aduga huji mayamna 25 December da Christmas mangtholi haibdi kaino prabhu jisu christ pokpagini haina mayamna khangneba tangpan leba misna hoi December 25 makta poktraga suma pokhyabji tangpan leba pong kudingna loina khangeba khoi papi gidamo prabhu na sibne habje khangne adu tai adu butaraga makhoida haibe indeba ishorna haibe inde prabhu jisu christ bu khuramdeba aduna maram moiduna makhoida asengba thajabadu leiteba saitana zu khangi adubu saitana prabhu jisu christ bu thajadeba masine sumna thajaba haibse kone shogi wari do taraga inbudo maduna su pereeba aduga mu yengse thajabaga thabakaje kaya mari leinebaje thajabaje thabak yaudragadi asibane koi james tagi mu paminase ayama misna romance ka galatian gi khara paraga hekta khoina loeba do james 2 je supa padeba khoina james 2 the bible na kari habra khoi yengse tu gi 14 dai aigi isnau sa kana guma miyam na aigi thajaba lei hairaga ma ki thabak yaw dobdi kari kana rebege thajaba duna ma pu kan bi ngambra james na mayek seng na hai aina prabhu bu thaja hebje kamain utkani aina ishob nungsi aina prabhu bu thaja hebje kamain utkani ai prabhu ji sukrista bu thaja yaraga khoina karam no utkani masi aina tawthore ba thabak tuna uloidro ai prabhu ne aba thabak sing do tawrakani prabhu na hai ba do ilakaneba maduna tanedi aina prabhu bu thaja hebje uroiba ai chamsam nai prabhu thaja raga mayam tinabada yaw daba sars ka draba aduga
ai Prabhu thaje haraga somda mi hatuna leiraba adugu machin thiba oidaba ngangaba adoi tari kanana mabu Prabhu thaje na koi shogi asengba saki oiribra oira Prabhu Yesu Christ gi matungba Prabhu thajaba sebo khuding moto kaidoi mokoina hana taromba phataba mokaido loin thadoeba adu mokoina Prabhu thaje habi thabak se kaino saki je kaino mokoi gi thabak aduna ulli habneba aduna thajaba thabak yaudaba thabak haibdi shogi waina thanga pa aphaba thabak tawbusini ko masini hairibase yaudana de akoina thajabase asibane akoida leiba thajabase arembani habni tugi 17 18 dasu matau adugumna thajabsu thabak yaudrabde mathanda sijabani habji thajaba thabak yaudragadi aremba tare hoi mi amana haibe yai mahaki thajaba lei adubu aigidi thabak lei nahaki thajaba du thabak yaudana engondu ulu aduga aina nangonda aigi thajabdu aigi thabaki mapan utkini oithoktamna ai Prabhu thajai habje thabak yaudana Prabhu bu thajai habje kamaina utkini mina aibu Christian oibagi tamo hat palai adu matamda ai Prabhu thajai raga aikoina siba kigadraba aidi Prabhu thajadra aita aibu hatpi gudu ai Prabhu thajadra ngaside Christian oibu tu haibdo madu ai Prabhu thajabraba natte mina ai hat pala kung mata ai Prabhu thajai tari nakoina aingonda tawning taw aidi aigi punsi magi na thawai katkani mingonda ju thina ngaw adu nam tawne chumna ishona haibdu oigine aina Prabhu thajaragadi karigumba ma mina hangbado orsu oidaba ngangba haiba ima ipana haiba inba ngasai 10 commandment processing ase loine tawgane masi utkane masi asengba thajabade chinokse aduga 2 gi 22 ga verse 24 jamu yengse mahaki thajaba to mahaki thabak ko loina na thabak sumine haiba nahangna ui hamne yengo amasung mahaki thabaki mapana thajaba du sangkhonan bi aikoina Prabhu Yesu Christ bu thajaba je aikoigi thajaba je mapung sangkholan ba de mapung pha je karina mapung pha le thabakna neba aikoina haiba indana shogi waina thangakna aigi thajaba je mapung pha ba je kaidong nu oi thoktabane masi aina haiba nate shastra naimi maram aduna mi amabu thajaba gi mapan khaktana nataduna mahaki thabaki mapan da suman bire haiba na koina ure ajin isnausa James na ama hairi aduga Paul na ama hairi Paul gi do basis ni adubu James na haijina animakse punamak thajaba gi mapana sumanbi thabaki mapana su animakse koi thajaba na sumanbi kerba mi amagi punsida mak thabak ilakaneba sa ishona haiba inbase haiba inbasing do torokane mak ki punsida toroma phataba mukaido hongakaneba koina pa bhaibse keneba ishogu na thang thu gairam budune aikoina Prabhu Yesu Christ thajadikda shogi waina thang thu gairamba shona yata bathabu mayam torome Prabhu thajara matungdadi madu tamna aikoi thadorokane koi change lai oiba punchi moinaga masipunama kanai mapano thojai mapane adumbu thajabasisu kamai sangkhole habju koina huji pakraba verse 22 aduna mek chengheba aikoi gi thabakna aikoi gi haiba investna thajabase mapung phan bani hamne amu yengsi thajabana kari pore Romans 16 gi 26 da akoi yengse thajabana kari pore masida hojikti athupa wa adu phongdok pire aduga wa ta thopa mising gi sastra gi mapana jat punamta khangan bireba thajabagi haiba innaba lomba naidaba ishogi yathang matung na koibu seran biba ngamba mongonda hamne English dana for the obedience of faith engo thajabagi haiba innaba hamne thajabasina kari pore haiba inba poreba aikoina Prabhu thajai araga haiba inba koi punsida haiba ilaktraba aikoina Prabhu thajai araga Prabhu na haiba do koina ilaktraba aikoi asengba thajaba leite aikoi gi thajabase arembani aikoi asengba Christian natte aikoi kaugumsi isnausing aduga mu Galatians 5 ki 6 amu yengse masida maramdi Jesu Christ unkakpa natraga unkak tabagi kanaba leite adubu nungsibegi mapana thabak tauba thajaba adu kanabani hani kanana nungsibegi mapana ishoda nungsibegi mapana aigi kairo leka ichini naufunda nungsibegi mapana thabak suhan thajabado maduneba aikoida kanaba ohelipse nausa aduni akoina ishobu nungsiragadi ishona haiba yathang ching ahanbagi yathang marido ingineba akoina karo leka bu nungsiragadi aikoigi akonbagi yathang tarude akoina inganeba masi aikoida karina oheli thajabasina neba
ꯑꯣꯏꯍꯟꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯕꯅ ꯊꯥꯖꯕꯅ ꯄꯨꯔꯛꯏ ꯑꯗꯨ ꯎꯟ ꯀꯛꯄꯗꯨꯅꯗꯤ ꯃꯗꯨ ꯅꯠꯇꯦꯕ ꯎꯟ ꯀꯛꯄ ꯀꯛꯇꯕ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯗ ꯊꯥꯖꯕꯅ ꯊꯕꯛ ꯁꯣꯟꯕ ꯃꯁꯤꯅꯦꯕ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯅ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯊꯥꯖꯕꯗꯨ ꯃꯗꯨꯅꯦꯕ ꯃꯁꯤꯗ ꯍꯥꯏꯁꯦ ꯏꯪꯂꯤꯁꯇ but faith which work by love ꯅꯨꯡꯁꯤꯕꯅ ꯊꯕꯛ ꯁꯣꯜꯂꯛꯄ ꯊꯥꯖꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯏꯁꯣꯔ ꯅꯨꯡꯁꯤꯕꯗꯒꯤ ꯃꯁꯤ ꯊꯕꯛ ꯁꯣꯜꯂꯛꯏꯅꯦꯕ ꯃꯁꯤꯒꯨꯝꯕ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩ ꯍꯥꯏ ꯑꯩꯈꯣꯏ ꯌꯦꯡꯁꯤꯡ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗ ꯆꯨꯝꯃꯟꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯒꯤ ꯃꯊꯧꯁꯦ ꯀꯔꯤꯅꯣ ꯊꯥꯖꯕꯅ ꯆꯨꯝꯃꯟꯕꯤꯈ꯭ꯔꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯒꯤ ꯃꯊꯧꯁꯦ ꯀꯔꯤꯅꯣ ꯃꯁꯤꯗ 1 John 5:4 ꯍꯥꯏꯀꯣ ꯃꯔꯝꯗꯤ ꯏꯁꯣꯔꯗꯒꯤ ꯄꯣꯛꯂꯕ ꯃꯤ ꯈꯨꯗꯤꯡꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯉꯝꯃꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯉꯝꯕ ꯃꯉꯝ ꯑꯗꯨꯗꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯃꯄꯥꯟꯗ ꯆꯨꯝꯃꯟꯕꯤꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯅꯧꯅ ꯄꯣꯛꯄ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯉꯝꯒꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯥꯏꯕꯪ ꯄꯥꯟꯕ ꯇꯧꯔꯤꯕ ꯁꯩꯇꯥꯅ ꯑꯣꯏꯍꯜꯂꯤꯕ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯤ ꯀꯔꯤꯒꯤ ꯃꯄꯥꯅ ꯊꯥꯖꯕꯗꯨꯅ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯦꯕ ꯃꯁꯤꯗ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯥꯖꯕꯅ ꯆꯨꯝꯃꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯄꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯒꯅꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯍꯥꯏꯗꯣꯛꯆꯒꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯗ ꯅꯧꯅ ꯄꯣꯛꯄ ꯃꯗꯨꯒꯤ ꯅꯧꯅ ꯄꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯕꯥꯞꯇꯤꯖꯝ ꯂꯧꯔꯛꯀꯅꯤ ꯃꯥꯒꯤ ꯁ꯭ꯇꯦꯞꯁꯦ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯥꯛꯀꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤꯅ ꯆꯨꯝꯃꯟꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯁ꯭ꯇꯦꯞ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯁꯦꯡꯕꯗꯤ ꯀꯨꯞꯅ ꯅꯩꯅꯔꯒꯗꯤ ꯌꯥꯝ ꯁꯥꯡꯒꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕꯅ ꯆꯨꯝꯃꯟꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯗꯕ ꯂꯥꯜ ꯑꯃ ꯂꯩꯌꯦꯕ 1 Timothy 6:12 ꯍꯥꯏꯁꯦ ꯊꯥꯖꯕꯒꯤ ꯑꯀꯟꯕ ꯂꯥꯟ ꯁꯣꯡꯅꯕ ꯑꯗꯨ ꯁꯣꯡꯅꯧ fight the good fight of faith ꯍꯥꯏꯕꯅꯦ ꯊꯥꯖꯕꯒꯤ ꯑꯀꯟꯕ ꯂꯥꯟꯗꯣ ꯑꯩꯈꯣꯏ ꯁꯣꯡꯅꯕ ꯗꯔꯀꯥꯔ ꯑꯩꯈꯣꯏ ꯊꯥꯖꯕꯅ ꯆꯨꯝꯃꯟꯕꯤꯈ꯭ꯔꯦ ꯄ꯭ꯔꯚꯨꯅ ꯑꯩꯒꯤ ꯄꯥꯞ ꯀꯣꯛꯄꯤꯈ꯭ꯔꯦ ꯑꯩꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯂꯥꯟ ꯑꯗꯨ ꯁꯣꯡꯅꯗꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯣꯡꯅꯒꯅꯤ ꯊꯥꯖꯕꯒꯤ ꯂꯥꯟ ꯍꯥꯏꯕꯁꯤꯗ ꯅꯪ ꯀꯔꯤꯒꯤꯗꯃꯛ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕꯅꯣ ꯍꯥꯏꯕꯁꯤꯗ ꯅꯪ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯗꯤ ꯍꯥꯠꯈꯤꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯗꯝꯀꯥ ꯇꯧꯔꯛꯄ ꯌꯥꯏ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯦꯕ ꯄꯣꯜꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯗꯤ ꯄ꯭ꯔꯚꯨꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯤꯁꯤꯡ ꯃꯤꯑꯣꯏꯕꯅ ꯃꯌꯥꯝ ꯊꯦꯡꯅꯩꯗꯨꯅꯤ ꯑꯁꯤꯒꯨꯝꯕꯁꯨ ꯊꯦꯡꯅꯔꯛꯀꯅꯤ ꯑꯗꯨꯗ ꯅꯠꯇꯅ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨ ꯄꯥꯞ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯨꯏꯕꯨ ꯗꯣꯂꯥꯏ ꯇꯣꯡꯍꯜꯂꯒ ꯊꯤꯒꯪ ꯎꯕꯗ ꯆꯣꯡꯊꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯥꯞꯀꯤ ꯄꯨꯟꯁꯤꯗꯨꯗ ꯍꯟꯖꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯁꯩꯇꯥꯟꯅ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯊꯦꯡꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯨꯜ ꯅꯦꯆꯔꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯁꯤ ꯇꯧ ꯉꯥꯡꯍꯩꯗꯕ ꯉꯥꯡꯅꯕ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯑꯃ ꯆꯪꯉꯦꯕ ꯄꯨꯝꯅꯃꯛ ꯀꯔꯤꯒꯤ ꯃꯄꯥꯅ ꯊꯥꯖꯕꯗꯨꯒꯤ ꯃꯄꯥꯟ ꯊꯦꯡꯅꯕ ꯑꯃ ꯆꯪꯉꯦ ꯁꯤꯅꯦꯕ ꯑꯗꯨꯅ ꯍꯣꯜ ꯑꯣꯜ ꯏꯇꯔꯅꯦꯜ ꯂꯥꯏꯐ ꯍꯥꯏꯀꯣ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯌꯨ ꯃꯗꯨꯗ ꯅꯍꯥꯛꯄꯨ ꯀꯧꯕꯤꯈ꯭ꯔꯕ ꯑꯃꯁꯨꯡ ꯁꯥꯈꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯀꯟꯕ ꯊꯥꯖꯕ ꯑꯗꯨ ꯐꯣꯡꯗꯣꯛꯂꯦ ꯍꯥꯏꯕꯅꯦꯕ ꯃꯁꯤꯗ ꯑꯗꯨꯒ 2 Timothy 4:7 ꯍꯥꯏꯁꯦ ꯑꯩꯅ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯈ꯭ꯔꯦ ꯑꯩꯅ ꯆꯦꯟꯒꯗꯕ ꯂꯝꯖꯦꯜ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ ꯑꯩꯅ ꯊꯥꯖꯕ ꯑꯗꯨ ꯉꯥꯛꯂꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯊꯥꯖꯕꯤꯅ ꯆꯨꯝꯃꯟꯈꯤꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯥꯟ ꯁꯣꯛꯅꯕ ꯑꯃ ꯇꯥꯏ ꯀꯅꯥꯒ ꯁꯩꯇꯥꯟꯒ ꯑꯗꯨꯒ ꯁꯩꯇꯥꯟꯒꯤ ꯑꯦꯖꯦꯟꯁꯤꯡꯒ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯕ ꯇꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯍꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄ꯭ꯔꯚꯨꯅ ꯄꯥꯝꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯀꯟꯅ ꯆꯦꯟꯅꯒꯅꯦꯕ ꯑꯩꯈꯣꯏꯅ ꯂꯝꯖꯦꯟ ꯆꯦꯟꯒꯗ꯭ꯔꯅꯦꯕ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯂꯝꯖꯦꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯦꯟꯒꯗꯕꯅꯤ ꯑꯗꯨ ꯄꯣꯜꯅ ꯍꯥꯏꯁꯦ ꯑꯩꯅ ꯊꯥꯖꯕ ꯑꯗꯨ ꯉꯥꯛꯂꯦ ꯍꯥꯏꯕꯅꯦꯕ ꯄꯣꯜꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯑꯍꯥꯟꯕ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯉꯩꯗ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯕꯨ ꯑꯣꯟꯅꯕ ꯐꯨ ꯆꯩꯕ ꯑꯗꯨꯒꯨꯝꯕꯒꯤ ꯊꯕꯛ ꯇꯧꯋꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥ ꯀꯟꯕ ꯂꯥꯟ ꯊꯦꯡꯅꯩꯕ ꯃꯥꯒꯤ ꯃꯁꯥꯗ ꯇꯤꯡꯈꯪ ꯂꯩ ꯍꯥꯏꯕꯅꯦꯕ ꯇꯤꯡꯈꯪꯒꯨꯝꯅ ꯃꯁꯥꯗꯀꯣ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯗꯨꯅ Roman chapter 7ꯗꯒ ꯍꯥꯏꯁꯦ ꯑꯩꯅꯗꯤ ꯁꯤ ꯇꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯑꯩꯅꯗꯤ ꯑꯐꯕꯗꯣ ꯇꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯑꯩꯅ ꯇꯧꯅꯤꯡꯗꯕ ꯑꯩꯅ ꯇꯧꯕ ꯄꯥꯝꯗꯕꯗꯨꯗ ꯇꯧꯏ ꯍꯥꯏꯁꯦ ꯃꯁꯤ ꯁꯇ꯭ꯔꯒꯜꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯆꯦꯠꯅ ꯊꯥꯖꯔꯕ ꯃꯇꯨꯡꯗꯗꯤ ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯖꯣꯏ ꯑꯣꯏꯕ ꯉꯝꯒꯅꯦꯕ ꯃꯁꯤꯒꯤ ꯑꯀꯟꯕ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯔꯒ ꯆꯠꯇ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯂꯤꯉꯩ ꯐꯥꯎꯕ ꯊꯥꯖꯕꯒꯤ ꯂꯥꯟ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯁꯣꯛꯅꯒꯅꯦꯕ ꯑꯩꯈꯣꯏꯗꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯗ ꯊꯥꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏ ꯃꯤꯡꯁꯦꯟ ꯈꯥꯡꯉꯔꯣꯏ ꯍꯥꯏꯕꯒꯤ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯨꯝ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯤꯡꯁꯦꯟ ꯈꯥꯡꯒꯅꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯄ꯭ꯔꯊꯅꯥ ꯇꯧꯒꯗꯕꯅꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯊꯦꯡꯅꯗꯨꯅ ꯂꯩꯒꯅꯦꯕ ꯑꯩꯈꯣꯏꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯒꯗꯕꯅꯦ ꯃꯁꯤ ꯊꯥꯖꯕꯒꯤ ꯂꯥꯟ ꯀꯧꯋꯦꯕ ꯃꯁꯤꯒꯤ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯇꯞꯇꯅ ꯁꯣꯡꯅꯒꯅꯤ ꯃꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯅꯠꯇꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯒ
masi lere sinausa aduna ngasigidi matang asida loisalasi aduna matang asida loi aduna tabiriba myam isona bopi wesno khoi marum pangkinda share tawbiyo hantak marakse mu mayamna share tawbigi mapana subscriber khara jo hankale view khitang jo hankale aida lebe paiso thajabna suman phikraba mi amana ma ki punsida kari tarokani haiba inba prabuna haiba inba aduguma thabak punamak tarokani masi khudema ase kana ki mapana no ma ki pangana ekhoi ki pangana nate punamak prabhu jishna pi thawjana adigi mapana phattaba oiramba papi oiramba phatkidraba chai tamba mi orogsu adugumba thajabagi mapana prabhu da sanga khraba mi ado ma ki punsida nauba mi pura lamcha sa hongthokpa ngamba yamna ing tappa nungsi haiba thawjanaiba adugumba misa amo ohenba ngami habase khanganiba sigidam thagachari aduna makha tana nainabada sunahana po pibiu Prabhu Jesu Christ agi mingda khurumjari. Amen.